Nah, zar. Hai. Hai hai. Cô tao với liền cô tao. Hai hai. Ma'am, uti thong base uti hain tholami je ut hapai ni je chumbro. Amta akhang ba yaw de haibiro. Kokona pak tak tak sel le somda. Ut hapai uti thong bani uti ko bani. Ang chumera la le khang dre jo. Khang dami na hoi hoi do mai re jo. Ta sel le ba. Ha. Oh, masu mali haibai ni. Hana adum ahalawan sing na ut khra hapam me haibra aduge khangde jo. Khang ba yaw dem ta haibiro comment ma. Uti thon grise ut hapagira haibada. Mam karot ki mari gi maton ni ko. Karot pambi gi magi maton du ni ko anouda. Light green billion. Oh, enjang je machu sangbagi mawang ni ne te. Dosi karot akha bai pambi je khadro. Si lay je ingel lay ha ba te. Kari lấy nó hơi lâu. Kari lay no me kari ming bu ko bi bage. Yam phaje. Nongga tarak pase weather si ka. Nganu ga chingyen ga tin bai mong ni. Pulak ko samin na ri je. Mayam hojik he isina squash ki mana. Squash hai dai ni ko. Squash mana so hap kani hai he lai rang poloi minglen bu kari ko bi bagi heo duga mayam si sina ko khoi gi khamin asin ba macha do local do adugi maton do ne ko cherry tomato de da cherry tomato haira koko gi uti thong da favorite ni hai se Là cái yên thích nặng ê. Thế là năng sel đó bị sel hang khâu nào ở lúc đấy. Yêu khâu cái pola sel rồi đó. Ang sinak kami asin ba matuon do ni ko. Đây là con chuột. Mình khóc mà ghi sang. Con chơi sử dụng có cái bên đây. Ngok nào rồi thì bu ko dulu. Wow. Sal. Ma'am sidana Hawaii do kami ni ko. Iska happy Ma'am alu se kangmet to na bani ko. Alu kangmet. Koko yam hai bani met to. Wow. Wow. Sina kangmet ki oi de ni ko. Som da le hori sina uti. Okay. Đây là kho mà tụi. Mà nó tôm nhiều ra. Tôm nhiều. Đi. Tumtang ya.
ꯑꯣꯏꯅꯝꯕ ꯑꯃ ꯌꯥꯎꯋꯦ ꯊꯨꯝ ꯈꯔ ꯋꯥꯠꯂꯦꯀꯣ ꯍꯥ ꯊꯨꯝꯗ ꯑꯩꯗꯤ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯍꯪꯕꯅꯤ ꯍꯥꯎꯋꯦ ꯂꯩꯀꯣ ꯎꯇꯤ ꯂꯩꯔꯦ ꯃꯌꯥꯝꯁꯤꯗ ꯁꯤꯗꯅ ꯀꯪꯃꯦꯠ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯎꯔꯤꯕ ꯃꯈꯩꯁꯤ ꯎꯇꯤꯒꯤ ꯐꯦꯟ ꯉꯥꯛꯇꯅꯤꯀꯣ ꯖꯦꯝ ꯂꯩꯔꯦ ꯀꯣꯔꯤꯡꯁꯟ ꯂꯩꯔꯦ ꯀꯣꯀꯣ ꯉꯁꯤꯒꯤ ꯄꯨꯖꯥꯔꯤ ꯑꯗꯨꯒ ꯁꯤꯗ ꯏꯅꯥꯎꯄꯥ ꯂꯩꯔꯦ ꯔꯤꯝꯁꯟ ꯄꯨꯖꯥꯔꯤ ꯍꯥꯏꯁꯦ ꯑꯗꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯆꯥꯛ ꯊꯣꯡꯕ ꯃꯤ ꯄꯨꯖꯥꯔꯤ ꯍꯥꯏꯒꯅꯣ ꯍꯦ ꯆꯥꯛꯁꯦ ꯑꯃꯁꯨꯅ ꯑꯩꯁꯨ ꯌꯥꯝꯃꯜꯂꯦ ꯑꯝꯇ ꯂꯧꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨ ꯉꯁꯤꯒꯤ ꯎꯇꯤ ꯊꯣꯡꯕꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯔꯦꯇꯤꯡꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯎꯇꯤꯒꯤ ꯐꯦꯟ ꯃꯈꯩꯗ ꯍꯥꯏꯐꯦꯠ ꯍꯪꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯀꯣꯀꯣꯗꯒꯤ ꯑꯝꯇꯪ ꯇꯥꯃꯤꯟꯅꯁꯤꯀꯣ ꯀꯃꯥꯏꯅ ꯉꯁꯤꯒꯤ ꯊꯣꯡꯕꯁꯦ ꯈꯤꯇꯪ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯍꯥꯎꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯎꯇꯕꯩ ꯆꯥꯡꯗ ꯅꯠꯇꯦ ꯍꯥꯎꯕꯤ ꯆꯥꯡꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯆꯥꯔꯕꯅꯤ ꯑꯩꯅ ꯈꯪꯒꯅꯤ ꯑꯣꯀꯦ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏ ꯑꯗꯣ ꯀꯩꯅꯣ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯍꯥꯎꯋꯦ ꯍꯥꯏꯕꯗꯨ ꯂꯣꯏꯔꯦꯗꯅ ꯍꯣꯏ ꯅꯪꯅ ꯈꯟꯖꯕꯗꯀꯣ ꯁꯥꯏꯠꯀꯤꯗ ꯀꯔꯤ ꯍꯥꯞꯄꯗꯤ ꯍꯦꯟꯅ ꯍꯥꯎꯒꯅꯤ ꯁꯥꯏꯠ ꯗꯤꯁꯇ ꯃꯈꯩꯗꯤ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯑꯗꯣ ꯉꯁꯥꯏ ꯍꯥꯞꯄꯗꯨꯅꯗꯤ ꯌꯥꯔꯦ ꯍꯥꯎꯔꯦ ꯐꯖꯅ ꯍꯥꯎꯔꯦꯀꯣ ꯀꯪꯃꯦꯠ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯎꯇꯤ ꯊꯣꯡꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯖꯦꯝ ꯍꯥꯏꯕꯤꯔꯣ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯀꯩꯀꯩ ꯋꯥꯠꯂꯦ ꯈꯣꯠꯂꯦ ꯀꯃꯥꯏꯅ ꯇꯧꯕ ꯋꯥꯠꯇꯤ ꯋꯥꯠꯇ꯭ꯔꯦ ꯑꯗꯣ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯉꯥꯄ꯭ꯔꯨꯝ ꯑꯌꯥꯏꯕꯗꯣ ꯐꯨꯠꯂꯒ ꯃꯦꯠꯂꯒ ꯀꯔꯤ ꯃꯣꯔꯣꯛ ꯁꯥꯅ ꯍꯣꯏ ꯅꯠꯇꯦ ꯉꯥꯄ꯭ꯔꯨꯝ ꯑꯀꯪꯕꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯣꯏꯅꯦ ꯑꯣ ꯑꯀꯪꯕꯗꯣ ꯑꯗꯨꯒ ꯑꯌꯥꯏꯕ ꯀꯗꯣ ꯇꯤꯛꯇꯥꯎꯁꯨ ꯇꯤꯛꯇꯥꯎꯒꯗ ꯁꯃꯣꯀꯣ ꯂꯣꯝꯕ ꯑꯣꯀꯦ ꯑꯗꯨ ꯍꯥꯞꯄꯒ ꯃꯦꯠꯂꯒ ꯆꯥꯔꯗ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯅꯤ ꯑꯣꯀꯦ ꯂꯣꯝꯕ ꯍꯥꯞꯄꯒ ꯂꯣꯝꯕꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯉꯥꯄ꯭ꯔꯨꯝ ꯑꯌꯥꯏꯕꯗꯨꯒ ꯃꯣꯔꯣꯛ ꯁꯥꯅ ꯃꯦꯠꯂꯒ ꯅꯥꯀꯟꯗ ꯍꯥꯞꯄꯗꯤ ꯍꯦꯟꯅ ꯍꯥꯎꯅꯤ ꯍꯥꯏꯕꯅꯦꯕꯀோ ꯑꯣꯀꯦ ꯑꯗꯣ ꯀꯔꯤ ꯊꯣꯡꯕꯗ ꯄꯦꯟꯍꯧꯗꯕ ꯑꯁꯤꯃ ꯍꯥꯞꯄꯗꯤ ꯉꯁꯥꯏ ꯍꯦꯟꯅ ꯍꯥꯎꯔꯝꯒꯅꯤꯒ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯃꯣꯔꯣꯛ ꯈꯛꯇꯪꯅꯤ ꯋꯥꯠꯂꯤꯁꯦ ꯃꯣꯔꯣꯛꯇꯣ ꯈꯤꯇꯪ ꯁꯥꯈꯤꯗ꯭ꯔꯦꯕ ꯑꯗꯩ ꯏꯟꯖꯥꯡꯗꯨꯗ ꯅꯠꯇꯕ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯌꯥꯎꯔꯒꯗꯤ ꯍꯥꯎꯒꯗꯕ ꯉꯁꯥꯏ ꯀꯪꯃꯦꯠꯇꯨꯁꯨ ꯌꯥꯝ ꯀꯟꯅ ꯁꯥꯈꯤꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯍꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯃꯣꯔꯣꯛꯄꯨ ꯁꯥꯗ꯭ꯔꯗꯤ ꯃꯔꯤꯡꯗꯗꯤ ꯍꯥꯎꯗ꯭ꯔꯦ ꯃꯣꯔꯣꯛꯀꯤ ꯃꯤꯅꯤꯅ ꯎꯇꯤꯗꯗꯤ ꯃꯣꯔꯣꯛ ꯀꯅꯥꯁꯨ ꯁꯥꯍꯟꯗꯦꯅ ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏꯅꯤꯡꯉꯤꯁే ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯞ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯑꯁꯨꯝꯕ ꯏꯟꯖꯥꯡ ꯑꯃꯁꯨ ꯂꯩ ꯍꯥꯏꯅ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯑꯣꯀꯦ ꯍꯥꯎꯋꯦꯕ ꯍꯥꯞꯀꯦ ꯑꯗꯣ ꯉꯁꯥꯏ ꯎꯇꯤꯁꯦ ꯎꯠ ꯈꯤꯇꯪ ꯍꯥꯞꯄꯒꯤ ꯎꯇꯤ ꯀꯧꯋꯦ ꯍꯥꯏꯕꯁꯦ ꯅꯪ ꯍꯥꯏꯖꯤꯟꯅꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯀꯅꯥꯗꯩ ꯇꯥꯕ ꯋꯥꯐꯝꯅꯣ ꯑꯩꯅ ꯍꯥꯏꯈꯤꯗꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯅꯪ ꯍꯥꯏꯕꯗꯣ ꯆꯨꯝꯕꯣꯏ ꯈꯟꯈꯤꯗꯣꯏꯅꯦ ꯑꯗꯨꯝ ꯍꯌꯦꯡ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯇꯛꯁꯤꯟꯈꯤꯗꯣꯏꯅꯦ ꯑꯩꯅ ꯕꯦꯔꯥ ꯀꯥꯔꯣꯏꯗ꯭ꯔꯕ ꯑꯗꯨ ꯁꯦꯡꯇꯣꯛꯑꯝꯃꯣ ꯆꯨꯝꯕ꯭ꯔꯅ ꯍꯪꯉꯣ ꯍꯥꯏꯕꯅꯦꯗ ꯅꯪꯒꯤ ꯚꯤꯋꯔꯁꯤꯡꯗꯀꯣ ꯑꯣꯀꯦ ꯑꯗꯨꯈꯛꯇꯪꯅꯤ ꯑꯗꯨꯗꯤ God ꯑꯩꯈꯣꯏ bless. ꯏꯅꯥꯎꯄꯥꯗ ꯑꯃꯨꯛ ꯍꯪꯖꯔꯛꯀꯦ ꯀꯦꯃꯦꯔꯥ ꯀꯤꯕ ꯏꯀꯥꯏ ꯊꯤꯒꯟꯕ ꯀꯦꯃꯦꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯣꯏ ꯃꯤꯕꯨꯗꯤ ꯌꯥꯝ ꯅꯝꯕ ꯅꯝꯕ ꯌꯥꯗꯕ 100% ꯇꯨꯏꯔ ꯍꯟꯗ꯭ꯔꯦꯠ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯟꯁꯥꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯕ꯭ꯔꯥ ꯑꯣꯀꯦ ꯑꯗꯨꯅꯦ ꯍꯥꯎꯋꯦ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯍꯥꯏꯕ ꯏꯀꯥꯏꯔꯗꯤ ꯀꯩꯅꯣ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯝꯖꯕ ꯌꯦꯟ ꯑꯃꯦꯠꯄ ꯑꯗꯨꯒ ꯁꯟ ꯃꯈꯣꯡ ꯊꯣꯡꯕ ꯆꯒꯦꯝ ꯄꯣꯝꯕ ꯑꯗꯨ ꯃꯊꯪ ꯇꯧꯖꯔꯛꯀꯦ ꯊꯣꯡꯕꯗꯤ ꯀꯣꯀꯣꯅ ꯉꯥꯛꯇ ꯇꯧꯔꯛꯀꯅꯤ ꯆꯥꯕꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯦ ꯃꯍꯥꯎ ꯇꯪꯕꯒꯤ ꯆꯥꯕꯤꯗꯤ ꯑꯩꯈꯣই ꯂꯩꯔꯦ ꯌꯦꯡꯕ ꯃꯤꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯖꯦꯝ ꯒꯨꯗ ꯅꯥꯏꯠ